Manipur police tagi thadorakpa chirolamada tronglaubi thokiba incident sidugi matungda satharakpa operation singda Chuchangpur district ki manakna leba jaga amadagi UKNA United Kuki National Army ni singnaba kedar ahum fogatpa ngamle hari hariba fogat abasida yamna bu sukulai amasum khaiba yaba masak singa loinana fogatpa ngamle anmada Zampau Kuki ani subasina sasang ahum subasina Paulilan Baipei kawe hari makhoi recover toraba polam singa sina AK-47 magazine jawba masum 25 round yauna ama atopa amana pistol ama hairiba sida magazine ani amasum round taraga mangani masida natana paisa case oina lising kun chama yawi hari masida natana yamna sathiba narcotic contraband over raw opium apunba maki weight si 21.19 kg oiba ani nga fogat pagaloina makhatana molphai tampak Chuchangpur gi manungsana leiba sida operation sathaba matamda khulai kyama su recover to bangam lehri hariba singa MP9 automatic rifle ama pistol magazine yaun ama lethortive ani pumpy local made cannon ama amasum 70mm cartridge manga yauna recover to bangam khiari atop paw madana ngarang tang tere thamari english singani ga kunga tarukta security forces singna urkhul district ki litan police station ki manung sana leiba litan sarai khong amasu mongkot chefuda security force singna bunker ni pan thuai khriari singdol da kuki militant singna bunker kya sagalakpada sabung kokhuno gi miyami paiba paunari Imphal East district ki lamlai AC ki manung sana sabung kokhuno maningi khwairi gi wangba Hobi singdol haina khangnariba mafam asida koki militant singna yum amadi bunker singba tararom sajilakwadagi singkhagi sarukta lairiba sabung kokhuno maning laikai amadi akoibada leiba miyam sing akiba paunare hari sabung kokhuno village development authority ki general secretary ningomba foibana phongdorakpigi matunginadi Hobi singdol hairiba khwaidigi wangba singi sarwa sida handa koki militant singna yum amadi bunker tararom sajinbagi thabak sa tarakhibani loinana hairiba mafam asida koki militant sing satok sin tawbusu uba phangli maduna awangba singthaktagi sabung kokhuno amadi thangnaba khul singa numai kap tharaktuna attack sa tharakadra haibigi mi paiba pokpadagi laitana leiba ngamdre hairi sabung kokhuno maningda lairiba Gitanjali police outpost asigi personal singna sabung kokhuno amadi akoibida lairiba khunja sing ngak sienbagi thaba ahing nungthil animakta yamna section na paikhatuna lakli adubo police outpost asigi hausik lairiba strength asi khra hengat handuna miyam ngak sienbagi thabak mapung phana tawba ngamnaba Manipur lainga ki home minister amadi atai mari lainaba singi mafamna su haijarakli loinana athuba matamda sagalakliba bunker amadi yum singa si laukthopinabasu Manipur lainga ki maikei digi pekhat piyaba thabak pekhat minabasu haijarakli CRPF na kapthorakpa numai maruna panbadagi laikatna rakhiba Bobby ngasi laikhidre Tronglaubi ngarang thokhiba Central Reserve Police Force CRPF na kapthorakpa numai maruna thabak tapan madagi Rims Hospital gi ICU da laikatna duna lairakhiba miyoi edu ngasi ayukpung mapalom tabada laikatna bangamdana laikhidre hari laikhidraba miyoi sigi maming wahengbam Bobby isai kunthra apokpa laikhidraba W Ibomcha khogi Kumbi tera khongwa number 7 dagini maki thawai yauddraba asi waksa ngasi Rims ki mokta postmortem gi damak thamkhri Laikhidraba si mayum kai panduna sei taragani thoi surabi masanupi amalairi loinana laikhidrabi asigi loinabi gi mamina wahengbam ongbi orsin guni kawi thaudo aduga mari lainana laikhidraba Bobby gi mama pauna phongdorakpada Bobby piklingai matamdagi subonomba chelhau thidaba miu ema oina haurakhi adubo Manipura haukiba sai English ngani ga kungo humdoi gi me ahum digi hauduna ngasi phawu sa tharakliba lana sinna maram oiduna supam nompam laitaduna punsi wana punsi hingliba misa amani maki ni haibada yum sanaba lamasit ama phawba leiti mama boki mayum sangjafam loduna leitibani adumainama nahan ngarang tronglaubi thukiba lebak thiba thaudo odura pikliba angang ani laikhidri haiba pawdu hektabadagi pendaba madi nuaitabaga loinana mafam adura sanglubada CRPF na kapthorakpa nongoi maruna panbadagi laikhidabani hari asiguma thaudo asi makhatana thoktanaba Manipur lainga amadi India government na singadabani hanasu makhatana makna phongdokhi panmayabadi ngarang penadraba miyamna CRPF camp ta
थोमजिनखिबा अदुदा CRPF की कांगबुना मियाम की इहौ अदुबु निंगथीना कंट्रोल तौबगी मुहत्ता मियाम तमना नोंमै मसिंग खंगदना कापसिलकपदगी लैखिद्रबा बोबी की हक्चांगी पुक की सरुक नोंमै मरु पांदना सोखिबने लोइना थाउदो अदुरा मियोय अनि अमसु ngarang लैखितबने ngarang की थाउदो अदुरा लैखितबा बोबी यावरगा मियोय अहुम सुख्रि हारि कोकोमिना लुसिंगदुना मासिंग यामलबा मियामना CM बंगलो तमना लाकनबा होनबदा सिक्योरिटी फोर्स ना टियर गैस कापतुना तनखाइख्रि ngarang Tronglaubi की awang lekai da leibi yung amada kuki theorisingna bom kapsinduna phamungda tumduna leiba pikliba masin mokpa hatkiba madi apokpi mama puna tamthina suonkiba theories ki thawang adu bu yamna kan yaning da phungdoktuna ngasi kokomi amadi lamdam asigi masing yamlaba miyamna amat oina wangkai da leiba WAL club da pullaba matung chief minister ki bangalo tamna khulaw kya lauduna lakpada masing yamlaba state amadi central security force na thattuna salan kidri masing yamlaba miyam aduna Manipur ki chief minister amadi home minister model ground fam thadu haiba khulaw kaya amat oina lakhi madura masing yamlaba security force ki kangbu duga yamna sauna mukna bathoki security force nga du namkhaiduna CM banglo tamna miyamna satna bo honarakpada security force ki maikei gi tear gas amani mok bomb na sung kapsinduna miyam adu tan khaina bonaki security force ki athing ba du namkhaiduna amuhana miyamna CM banglo tamna sangshina bonaki madurasu makhatana tear gas amani mok bomb kaptuna miyam tan khai miyam gi maikei gi security force tamna nung na sing langsilaki maduda security force na khongjang loi na ha ama phajinki harau kume amadi thabal songba tawbidana ba YMCA na appeal tarokli Manipur gi tangdu leita ba phibam amadi Tronglaubi da kuki militants na miha thina angang nupa masa sahi manga suba madi nupi masa tha manga da ngari ba ani hat khiba thong asi yaning da ba phungdo poina matam kaktan harau kumai isai thabal songmana singba punamak tawbidana ba Young Manipur Council Assam YMCA की सिरोल मन खंगलकली सिरोल सिना है अथिंग थमलिबा सि थुगाइदुन करिगुम हराव कुमै पांथोलम ताराबदी प्रोग्राम अदुगी ऑर्गेनाइजर सिंगना मसा मसा रेस्पोंसिबल लौजगदबनी लोइनना थाबल की इंस्ट्रूमेंट येब तौरिबा बैंड पार्टी सिंगनसु थाबल येब कोंबगी थबक तौबिदनबसु खंगलकली YMCA na leibaki damak khanduna laurakpa warep asida kunai sibu nungsibiba madi leibaki damakta yaifanaba khanba isil inausna support tawbigani haibagi thajaba lei haina Young Manipur Council Assam YMCA gi commander Ras Kiran Luwang na kuyek piduna thadorakpa sirola madus makhatana phungdorakli Tronglaubi thawdokta sinabani haiba UKNA gi miyoi hum phare Manipur lenga phabagi matangna paumi singna kupthana hanglubada MLA Ibomcha mariti Robindro mayek singna khumlamdana Haogatlaga thokri Tronglaubi da bom kapsinduna angangani hatpada sinabani haiba koki lal holup UKNA gi member ahum phari haina lamlai kendra gi MLA su oiriba Manipur lenga ki wangang loi khongbatabam Ibomcha madi thanga kendra gi MLA ti Robindro na phongdokri amaromda UKNA ahum phari haibagi matangna paumishingna kupthana hanglubada MLA Ibomcha amadi Robindro mayek singna khumlamdana Haogatlaga senkri ngasi CM darbar holda pangthokpa pawgi mifum amada MLA Ibomcha amadi Robindro anina phongdokibada lamdam asida thoklibi irang asigi waroisin puraknaba akanba mongda laingaksina hotnaduna lakpagi mahi Saba phangli haina khallingai tala asida na homnuna amuk moirangi Tronglaubi gi thawdo asina miyamna khoirang khoisauna ba pholi masi kanagumba group kharana lamdam asida ingta papurakpa pamdaba singna atamnana sinba tharang oigani khali laingakna su hiram asiga mari leinana awangba thakta thijinbagi thabuk sathari singnaba mafam singda army BSF CRPF amadi Manipur police commando yauna akan mamona combing operation sing sathari makata nasu sienaba miyoi sing faganaba honakigani sungsoi soidana sina natragana hingna phaduna oil sathagani laingana paikhaliba khongthang asida lamdam asigi miyamna mating pangbiu haina appeal tokhi ngasi chief minister yumnam khemsana siar loduna army paramilitary force BSF IRB CRPF state force ki DGP yauna unified command ga puna thokliba thawdo asigi matana kumna khanakre
loinana lamdam asida lairiba political party singnasu kumna khanaduna kari khongthang pekhatpa yabagi haibasu khanakhi lenga asina angama thakta miyamgi ihul khangna thabak pekhanaba honari maramaduna miyamnasu pukning phathana laibiduna lengakta mating pibiduna lamdam asida ingtapa puranaba honaminasi matam gyagi mamangna coming operation sa tharabasu beli gi commando yohanba yaramdabadu handaki thagdo asidadi beli gi commando su punna saruk yaduna full swing da operation sa thari case asi NI da thijanaba sinnakhibana maram oiraga case asi gi matang ne hekta phongdok was oran boigani rong lawbi gi thagdok sinabani haina singnaba UKNA gi member ahum adu kadai digi phabano haina pawmi singna hangba pakhumda susampur district digi phabana herki adu sab saba mafam di khangalkhidi makhoi digi AK-47 rifle amaga pistol amaga hauju phawgi oina fagat pangam laiki lamdam asigi miyamna supuning phathabiduna lengakta mating pangbiu hairaduna ingtapa purakna bohonabada lengak khakta yaroi miyangi mating sumathok taiki fake account hangduna atopa furuki nupi sing the video thazilamba ma pharga police ta sinakri fake account hangduna mitei nupa saraga nupi angang sing na taisa da video mudi photo na singu thazinduna aran lambi ta pusina bohona ramba miyoema aram baitingol 80 unit 27 ga wakhal taminaraba matung police da sinakri hadi thawdo osida sienari ba miyo esi Bishnupur district ki manung sina leba Bishnupur muslim laikai digi hauju hujuna wangoi awang laikai da leba MD Wahidur Rahman allies YD Tomthin nganba allies YB Tomthin nganba young blood say kuntraga mga apokpa MD Abdu Satar kawi hadi Mana tuan social media platform sing the fake account hangdu tuan proof sing the marwaina Meetei nupi kuntra gi mathakta Meetei pangal nupi mari yauna atopa puruki nupi yauna fake account hangduna Meetei nupa saraga nupi angang sing taichada ba video photo na sing thajinduna aran lambi te pusina phona ram khakta na video recording tawduna video clip sing adu social media group sing yauna mamana ba sing su thadok thajin tawbud sound sina ba misa mani masi khakta na drug kapada su sound sina ba mani loina hari ba mi esiga khangnaram ba nupi sing gi list arambai tingol unit 27 amadi samurau naurem apun ba maira pai bit ledi maramduna maga khangnaram ba furu khudi maki nupi sing samurau naurem apun ba maira pai bit numit mangani manung sangjar kadabani karigum sangjarak ta tara badi madura tholak pa apapata ki dai tapuna mak masa masana puja kadabani hari be MD Wahidur Rahman asi arambai tingol amadi samurau naurem apun ba maira pai bi wakal taminara ba matungda wangoi police station gi officer laktuna kusina ba singa mari lainana samurau naurem apun ba maira pai bi secretary oina salba sanuna hai hauji iramda masina lairiba nupi angang singna sigumba fataba langna thuraga natai chadaba crime mayam thokadaba sigi mama mapa sing oibisina section view sharakli